ISTV Pauming Tabi Simutam Nokchari and Badamaru Pau. Hayangi Budo Marching Kubam Masum Pony Century Park Lambi Matai de Lebaco Vesting, and your Betabak Lokatuna Jayak Piragani Hina, MLA Birena Photocray. Nong Chubaga Sagol Ban Kashanto Madinaria Pakang Lapa Kendra Dicing Chaugi Awapamay Halibasi, Matam Amadalaran Bawaisel Maril Park Sawi Pibamadu later Badakini Haina, Waisel Maril Semga Sagaluki Secretary Nauran Devana Photocray, Amadi. Empire Westna Point Germany Fumatu Fangdunas the level boxing championship overall team champion Oikray. Pau Sandhong Pijari Hainan Kendragi Manumchana Ladiba Ibudo Marzingi Kubam Amasung Pony Century Park Kilambi Mataida Lebak Kotogi Basi Nasidagi Nimit Niniki Manunga Amukana Tunjin Dabatarabadi Guest Ama Register Toduna Angioba Matik Jaba Jerak Pangalagani Haina Hainan Kendragi MLA Nongtombam Birenangasi Kendra Asida Nona Saba Waiting Set Amadi Community Hall Mari Niam the Kusnabagi Thoramda Fondokray Mana Makataraduna Lopum Kanbahibasi Manipur Sarkar ki oina akhanaba meeting changduna yamna kanna honariba sida miyamgi mateng changi isa na bhag tanarabadi thabak khudingmak mai pak pangamgani noma gi missing hengalapana community hall asi yam darkar oirakli adumoinamak law ubay aba mafam sing amadi lampak tadi community hall asi saroidabani mana makatana chaukotorangi thabak pakhatpada ayet papan ba pinaba honaroidabani Manipur bu tourist sing ki panthungpam ama oinan ohenna pandam da pakhatliba haingangi poni Singi Park Oriba Mafam Asi, Yogada Lambi, Paktok Nabakona Ringeda, Mie Karana Leba Kotokuna, Lambi Namtanaba Tauri Tabak Asi, Tarina Lode, Inquiry Tauduna, Janaba Mue Singamatata, and Yo Betabak Lokanaba, Honagani Haki. President Shimatana crore of rupees Hadana, Honorable Chief Minister, Central Government of Tadana, Panjami Fajaba was a bus of life, was a wonderful Korean idea. My thing is the exam of Kudosavano having a single level Kotoiba, Adusakana, Saboni, and Yumata Kasi, and today the level Kotoiba Kaluze. I mean, I call you get Isa, and very now and Mumini Matambini. Not at all. I would what people say, I will say, honey. Nongyek Subaga Sagolban Kasham Thong Amadi Nauria Pakang Lapa Kendrada Tatana Sing Sabi Awaba Mayok Halibasi Matamama the Leramba Waisel Marilgi Pak Saubuki Piba Madu later Badagini Haina Waisel Maril Semga Sagaluki Secretary Nauren Devana Fondokray Loop Asimio Singangasi Pamisingaloinana Waisel Marilgi Pibam Sing Yang Sinbachapada Tongan Mamapum Kayada Han Lakiba Changdagi Saruk Ama Pixinduna Returning Wall Chalambakaya Thingnaki Jamba Kuidriba Returning Wall Ninkaiba Yarakpagi Pibam the Lehobasu Thingaraki Devana Concert Adugamari Lenan Haikibada Mari Lenaba Singna Waisel Marilgi Retaining Wall Janbagi Tabag Pakat Pada Hana Karamba Pibam the Leremi Haibadu Nintina Kandukadabani Madu Matung the Tabak Pakatana Atuma Kuntang Oigani Haiki. Aikogi Waishen Marin have Ising Iramje, Masi Ising is a Ising Lakpamje, Han the Gilam Pibum the Huzinamu, Saru Ahum to which Saru Amakatang, Level Saru Ani of the Mangaleba. I know from the Kuna Tilabizagasi, Waishengi, Lam Ising me, Ising Urmani, Adomasi Matem Punjele, Adobo Huzikle, Ising Waishen and Sitaki Bilamatin, Sitaki Shibokita, Waishen Ising Iram Sale, Ising Iramse, Dogmatic Pixel Adi, Saru Ahum to which Saru Animang, Saru Ama, the Ising Chain of Honareva. Adobo Huzi, Ising Salbum, Matamche, Haiba, the Tinu one Taliba Chitaki to Jumayam China, Wandele Hemiba, sport number 1, the Laka the lady, Matamuda. Tingkatan lai bidon khuji po imung manungda imung amuding sumang di sing tungdu de lai riba 4 Tile Development Organization Sinduna Manipurda Panchayati Raj Singnaba Amasong Warar Sin Haiba Hiramda Numit Nini ki Oiba Workshop Ama Tile Kolum Lekai Community Hall da Pangthokrai Thayamasida Social Welfare Minister A.K. Mirabai Tile Jilla Parishad ki Member A. Manimala Rural Development ki Director Dr. K. Shyamsundar ICM ki Director Dr. K. H. Somarendra Amadi Manipur University ki Assistant Professor Dr. Chinglan Mesnamsu Sarugyaki Technical Session da Dr. Somarendra Amadi Dr. Chinglan Mesnamna Resource Person Oina Wangangki Dr. Chinglan na Ngasigi Society Asina Leiba ki Chako Thorang Amadi Atai Kanaba Hiramda Miam Punduna Khana Naina Babudi Harau Kumaida Thawayauba Watok Lantokta Bhabok Oibagi Chanabi Amalairi Wakalon Asi Hongtok Triba Pauba Kunayasi Mangda Changsin Bangamroi Haiki Minister A.K. Mirabai na Panchayat Thadariba Scheme Kaya Mapung Phana Implement Taudabayawi Khungang Amadi Sahar Anigi Marakta Leiba Khenabasi
asi panchayati raj ki khuthangda lagliba program sing mapung phana paikhatpa tangai phade haiki तागदोगी मकोट से हौजिक अखोई लैबा प्रधान जिला परिषद लाइन डिपार्टमेंट मरी से समदन चट दरकार होय अदो आई अनिंग बद रोय द तौगी बतारगदी मधुगी मांगन पगी मधुना अखोई फ्यूचर दा अचौबा अभो और अशोक मलाएबा मधुदगी नि मयाम द पंचायती राज डिवोल्यूशन ऑफ पावर लावेबा लुरी बनी सरकार असिना लैबा अखोई पंचायत तौगी थबक सिंजे मसी मतंग नि कुदो बितिला आई हाइजे हाइनिंगाई पाट लैत्रेबा Wasangbam Khulel-dagi Nongthombam Manglem Babu Kauba Mioy Ama Chatkhiba March ki tang nipalda Wasangbam Khulel Thauri Fi-dagi Mioy Ahumna Kauthoklaga Phuduna Hatkibada Chenaba Mioy Ahum Phaduna Aingi Oiba Charak Piyo Haina Manglem Babu gi Loinabi Gambinina Ngasi Manipur Press Club ta Pangthokpa Paumisinga Unabada Phongthokre Mana Makha Taraduna Mapuloibabu Hatpada Chenariba Mioy Sing Adudi Wasangbam Khulel Thauri Fi-dagi Oinam Tomba Chahi Humpuga Manga Apokpa Laikhidraba Angang hal Koijam Babu Sana Chahi Yankai Mari Apokpa Laikhidraba Iboton Amade Oinam Samarendra Chahi Kunthani Thoi Apokpa Tombani Makhoi Ahumna Laikhidraba Manglem Babu bu Maral Kaya Pishinduna Posem Jadu Tauraga Mioy Kaya Hatli Hai Basi Aranba Wafamni Makhoi Ahumbu Phatuna Aingi Oiba Chap Chaba Chairak Pigadabani Haina Laikhidraba Manglem Babu gi Loinabina Phongdoki Enam tumba, enam instrumen, hari kami yo yasi ay pure bagai maral lain dalam maje cuma itu kita sini hat pau oi baje, mui kita cera pipiu, hangna bag kita bo itu berarti me apne cikat piram mui cera pipiu hari hajar. Isorna Sambirakpada Angang Khudingmakta Thodok Hendokba Matik Magun Yawi Matik Magun Singadu Maram Chana Mana Pambalambi Khanduna Siznarabadi Lamdam Adu Chaukhatpa Mimanaba Lamdam Ama Oigani Haina Westminster Dr. K.S. Ratan Kumana Phongdokre Mayang Impal Bazarda Laiba Public Library ka Multipurpose Hall da Mayang Impal Kendragi Manungda Laiba Class 10 amasung 12 ki parikyada Mark Wang Phanglakpa Mairoi Singh Manamathum Piduna Pungning Thogatpa Thoramda Mangna Wafam asi Phongdokhibani Matuda Parliamentary Secretary Bungjagin Balte K. Megachandra Amadi Hill Area Committee ki Vice Chairman Kikonbong Niyamai Su Sarugyaki Thawanga Mari Lainana Mai Paklaba Mairoi Singh da Award Amadi Initiative Singh Khushnaki Dr. Ratan Kumar na Makhatana Mairoi Khudimak Masa Masagi Akaknaba Pandam Thamduna Honagadabani Mioiba Amana Tongan Balamda Chauna Mingchat Purakpa Matamda Makhoibu Pungning Thogatpiba Changi Pungning Thogatpiba Amadi Khunai gi Thakta Sakhangbiraba Mioi Singh adu Afaba Lambida Chatkibada Mateng Oiduna Khunai gi Afaba Thabak Tawkani Tunggi Yumbi Oigadawriba Mairoi Singhna Mai Paklaba Mioi Singh amasung Ahal Laman Singhgi Paktak Matungina Mahai Masingda Pungning Changna Narabadi Khunai Gilan Oibada Natana Mai Pakpa Punsi Phangmangam Haiki Mana painting the way, sports the way, I academics like I'm excel to Udragasu, I know Hizava, Maduisan Bondo, even carpentry way, you saw way, not any lobby with a way, Nami with a way, I know Palm was in Pomase, Masida, Yom in Magamba, Maduma, we will put Madamada, a place Samazasida. Adumba Sokat Samazama, Ulamaki, Ueva, Apunda, Maduma Maya, Samazama, with the Durban. Chief Minister na Ibudo Ikop Ningthogi Matangda Che Nabalerambadu demarcation Tawbada Yanaba Propadagi Irang Lotion Kibada Sikona Palibalenga Gloibu Tagatpa Phongdorakli Maitei gi Jahi Lising Kagi Mamangdagi Leram Laba Aruba Laifam Singbu Purup Kudimangna Ikai Khunapam Thoi Purup Amana Purup Amagi Chatnabi Thazanabida Ayat Papiroi Dabani Maitei Pangal Singh Hiram Kudimakta Aikhoiga Saruk Yaminaduna Laklabani Maitei Laisang Singh Ngaksen Bamadi Semgat Sakataba Manipur Government ki Marilena Baloshang Art and Culture Department of Honagadabani Jingda Laiba Maitegi Aruba Laifam Singh Kannaba Sikona Honagani Masida Miyamna Afaba Wakalon Amadi Pangba Yaba Mateng Pangbiyo Hari Hauzik Pau Martana Atin Brekam Breaking Matunda Amuka Nataram Nukjari Makataba Pauda Taubal Multipurpose Project ki Left Canal Asi Makatana Salung Pandagi Hairok Pauraga Wangjing Tenta Pauba Janna Pokona Libasi Atuba Matamda Tokrabadi Akan Bakhungsang Kaya Changsingani Haina JSC Hairok Branch Canal Affected Land Owners Association ki Convener Tawangbam Manglem Nangasi Manipur Press Club Tapang Tokpa Paumisinga Unabada Phungdokre Mana Makata Aduna Canal Asi Makatana Chalakpa Tarabadi Masnamyam da
kanaba pibagi mauta hena amangba oigani hana ising phanglamba mafam singda hena ising chawhanba amade ising phangdaba mafam singdana hana dagi hena sathina ikangi awaba mayok nahangani labuk mayada phawraga tawga doriba canal asigi naketa upambi thagani hairiba asina lawfam singbu amuka hena manghanba oina thokani athuba matamda sarkarna lawriba khongthang asi handokrabade khongjang kaya changsingani haiki ini semua lagi terlebih sendiri mana lehau di luar sini ini kalau lalu semua ni jingga thar tu pun lalu maya tu thar tu ni mana ni adu semua tu tunggu milo turun jalan tu sebelum jalan lagi tu na lalu sini hingga bila kita na Manipur tu sah kang nabi sebulan ni waktu tu koi na mang tu koi na ai kini tu macam tu lalu pada sana खेती पुरंगी ngang natna yam kana sawnai praja puding lam jing khol praja puding na masini maram oraga civil war kana ko gi masa mu ilakan Yurembam Power Station da power shutdown tawkhibana maram oiduna ngasi ayuk anganbadagi hauna Imphal City yauna tongan ba mafam kharada numitung ba matung phawba punna pung taruklom miyamna mai phangnakide department gi phangba pawgi matungina Yurembam Power Station da technical gi oiba mafam kharada asoiba leibadagi miyamna mai piba ngamkhidabani hari Malem Sanamahi Lining Loop Masalgi Mifam Amangasi Manipur Press Club ta pangthokre Mifam aduda Masalgi President Namoy Tomba Advisor Moirang Them Naudalem Khomba Masung Advisor Napram Nungkangbana Marueba Myoy Sing Oina Saruyake Thoram aduga mari lainana Masalgi General Secretary Yangoi Pibana Phongdokhibada Loop asi Sanamahi Lining bu liklam chumna sandoktuna Malem gi takta pukhatnaba semkhibani Myoyba khunai asi tangdu laitaba ama oihanaba Yaiviral gi Minkai Mipum Tingna Solhanaba Kangon Kaya Puthoknaba Loop asina honari haiki Southern Manipur gi Laikot area da handak zahi ke class 10 amasung 12 ta mark wang na phanglaklaba Mahiroi Yankhai ga mathoi da khudol potpi tu na pungin thawat khrai Laikot area youth organization amasung integrated Highlanders Environment Economic Development Society anina bed saida khulda pangthokiba thoram asida ADC ki CEO Chongpu Kipgan Imphal College ki lecturer Dr Saipu Kipgan su sargyaki thoram asiga mari leinana career counseling amasu pangthoki All Manipur Pangal Welfare Association na Manipur State Legal Services Authority ki meeting makhada nupi singi hakngak pahaiba hiramda nomugi oiba legal awareness thoram ama minuthong hata daleba Muslim Girls Hostel da pangthokre thoram asida Manipur East ki District and Session Judge Egunesor Imphal East ki CJM Enoch Nesori Association ki President Professor M.A. Janab Khan amasung thabak tagi potharaba ISA Halim Chaudhary su sarugyaki Advocate MD Abdul Qayyum amasung Prosecution Director NG Tesh Kumar na Resource Person oina wangangki Egunesor na yelongai dagi chatnarakpa chanapathap customary law gi mingda nupana nupibu ain gi wangmada tuhattuna thambi aina nupa nupi animak chamana bahag pirabasu customary law nadi tongan tongana khaidu hali hari hauji pawim rathana ten break among break ke matungda mukan nataram nokchari makhataba pawda Forest Department ki makada pangthokpa sangai Students Merit Award amade Wildlife Quiz Competition ngasi Komlakhong Moral Guidance English School da pangthokrai thoramasida Mahiroi Chamaromna Wildlife Quiz Competition da saryakhi hodokpagi thoromda Conservator of Forest Wildlife Central Circle TS Mahendra Pratap Moral Guidance English School gi Headmaster Assam Jilla Deputy Conservator of Forest L Joy Kumar Wildlife Activist Dr KS Samungoksu saryakhi handaki class 10 amasung 12 ta mark wang na phanglaklaba kaibulam jauna konba mafamdagi Mahiroi kunthra ko hundoi da khudol pot pituna pung thawatki loinana Mahiroi singna uchara ke asutaki Conservator of Forest Mahendra Pratap na chakhot pahaibasi loksingni loksing watpana khunai asida pamda pathodo ke athoali malemni mafam kayada ani shuna laitaba sangai akhoi gi lani haibasi kaugumsi sangai na leibam khe award asisu leptana pigani Larik la su tambang amdraba imungi Mahiroi singdasu larik tamba phangangani haiki tungda quiz competition atuda makong bathang taraba Mahiroi sing amade loktak khongbalgi afaba Mahiroi singda mana piduna pung thawatki
Below library Bongsangaina club asing manungda class 10 amasung 12 examination da mark wang na phanglaklaba amasung position lower khraba mahiroi sing manapiduna pung thawat khre thawamasida kadagi chief engineer K Manoranjan amjugi president wangkhemcha samjai su sarwiaki samjaina angang ama matik chaba mi ama oina phonabada imung manung school amasung khunai gi yamna makha poli oza amasung mama mapana angang aduna pamjaba lambi khangdoktuna maduda hena mating pirabadi mai pakani haiki Life Coaching Center Gari Makhalai Kaina Handak Jahi ki board amadi council na lauba examination da position amasung letter mark phanglaklaba amadi state level preparatory SSLC mock test lisingani taramari da subject ki topper sing khudol pot pitna puning thagot krai coaching center asida pangthokiba thawamasida minister Govindas Konthojam St Joseph School ki principal Jiten Hovrat amasung additional chief secretary Onabaki Shorsu sarwyaki Manipuri Sahitya Parishad Assam Udharbon branch na sinduna Assam da MLA oikiba Mera Chaubagi Ningsing Thoram pangthokrai Thoramasida saknairaba aiba K Nilakanta Assam University gi Manipuri department ki professor Dr. H Manikumar su sawyaki hauji makhataba pau pijadringi ki maraktana thabaki pau mulawisi Thabaki Pau Lawirasi Indian Army ki Territorial Army Officer khara lawgadori chahi tarani pandagi nipunitoi fawgi manungda leiba New Singna June gi tang kunthamathoi fawgi manungda darkhas thakpa yagani hairi mahai gi thak sakhanglaba University amadagi yamdrabada degree pass tawba myoi oigedabani hairi State Bank of India gi clerical cadre khara lawgadori masagi chahi kundagina kunnipan fawgi manungda leiba graduate pass tawraba myoi singna June gi tang primary fawgi manungda online da register tawa yagani July amadi August thada parikha pangthokani parikha gi center na Imphal da oigani hairi BSF ki ASI amadi head constable khara lawgadori masagi chahi tarani pandagi na kunmanga fawgi manungda leiba myo singna darkhas tharpa yagani ASI gi oina 10+2 pass tawa amadi head constable gi oina metric pass tawa myo singna July gi tang 3 fawgi manungda darkhas tharpa yagani hairi Sports quota da BSF ki nupa amasung nupi constable khara lawgadori masagi chahi tarani pandagina kunhumdai fawgi manungda leiba metric pass tawbaga loinana sana khonabagi lamda sakhanglaba myoi singna July gi tang paramari fawgi manungda darkhas tharpa yagani hairi Indian Navy gi sailor khara lawgadori chahi tarataragina kunmathoi fawgi manungda leiba 10+2 pass tawraba myoi singna June gi tang nipan fawgi manungda online da application form pisalpa yagani hairi Mathakta pankriba thabaki pausing asigi hena akupa marol babu parada leiba job center dagi khangba yagani thabaki paw ngasigi di matang asi leijari Huzik makataba pauda Thongam Sajo Memorial Community Hall ngasi thongju gen ki MLA TS Biswarjit Nath Sangakrai Thawamasida Community Hall Development Committee ki President N Samananda Aribam Chitresor amasung Hana Minister Oiramba S Brajagopal su saryaki lekai gi alwaraba miyor sing amadi khongmanda leiba mapuroiba leikidrabi amasung physically challenged person singda sel amadi khudol pot piki MLA na miyoy amana afaba thabak torokpada khoi khudingmang namating panggadabani khongman amadi kongkham lambi gi mafam singda matang chahi ki March tha phawbada thaknana ba ising phangalagani chawkha thawangi tabakta kedongi dasu mai leiduna cheloi haki lekai gi ba na jaga samaj ko ba thawla ali sunna budawani unity ko unity ko legadani unity legadani apoi any force ko la thengada apoi mai pakani ha miyo ki apoi buji da apoi ko yawo lai India da so hode so apoi so mo yawo lai adu ko ba ba samaj ko do ha ai hal ko ba du ji ko mo la ke ko ko mo le ko mo ba kasi asin ko ba ni ba duna apoi sa ha si apoi ko mo sa mi ka ni ka ma aso ko ba ba ma society da sen ko mo le Ministry of Social Justice and Upliftment Pitharakpa Disabled Singh Polam Singh Social Welfare Department Bisnupur na yanthokre Thawamasida DC Bisnupur Jason S Simre DIO Bisnupur CS Noyon Nehru Yuba Kendra gi Coordinator L Narjichu Saryaki New Yankhairom Tricycle Wheelchair Hearing Aids na chingba Polam Singh yanthoki
Sahi sigi council amasung board na loba class 10 amasung 12 ki parikhyada nambol amadi masigi akoibada chada humdra ki mathakta phanglakpa mahiroi singda Development and Protection United Voluntary Organization nambolna manamathum piduna pungning thogatkhre Thawbal Municipal Council ki ward number 10 ki manungda leiba handaki chahi ki class 10 amasung 12 parikhyada mark wangna phanglakpa mahiroi kunthada ward asigi councillor Hizam Jamuna kudolpot piduna pungning thogatkhre Thawbal nongang khungta leiba Thawbal ningthau laibungda pangthokiba thoram asida lekai gi ahalaman kyasu saruyakhi United Youth Club Unique Self-Employment Group amadi Social Upliftment Network khangabok na sinduna nomgi oiba lemna laingba ki camp ama United Youth Club ground da pangthokre camp asida mioi janirom laingba ka loinana hidak langthak singsu lemna piki hospital da chatuna na laingba ki khudong chadraba mioi singi khanduna camp asi pangthokpani hari Palelgi anoba thongi lambida henjina sajinba yum kai sing thudek pahukre SDO kaksing TS Chiranjit na lambi asi pakthokna na bagidamak lam soklaba mapu singi pifam thokpa senpham pithokre mamangi October thadagi anoba thong asigi lambi semgat na bagidamak yum kai sing pakthok pahurabani adubu yumbu singna makoi masana lokthok jarage haibadagi leptuna lakhibani Kaksing Subdivision Pensioners Welfare Association की तरानीथु सुबचही की मिफाम Representative of Lois Kaksing की Kaksing चुमनांग लेकाय दलेबा ऑडिटोरियम दा पांथोखरे मिफाम मसिदा मणिपुर स्टेट पेंशनर्स यूनियन की प्रेसिडेंट वाईआईमा सब ट्रेजरी ऑफिसर कक्सिंग TS गुनिंद्रो यूनियन की जनरल सेक्रेटरी लाइश्राम तंबीशु सरुयाखी Wangkhai Thangapat Mapaldagi Hanjabam Mohan Sharma gi loinabi Hanjabam Ongbi Tez Bala Kaubi Jahi Kuntra Mangarom Surabi Nupiama Mahaki Macha Ani ga loinana Chatkiba Tang Kuntra ge Ayukta Mafam Khangdana Mangkhre Hari Tez Bala si Phut Mangarom Wangi Kulai Kuchuni Kanagumba Singh Mahapu Thengnabirabadi Manangna Police Station da natraga Kawa Bazar da laiba Yumnam Basinta da khusnabiu natraga telephone number 9402 725681 da pau pibiu hari Howzik Sanabhi Pau. Nasigi Sanabhi Pauda, Impal West na point Jamanifu Matri Pangduna State Level Boxing Championship ki overall team champion oikre. Manipur Amateur Boxing Association na Sinduna team Mapalgi boxer Nupa Nupi Sanaroi Jani Humbuda Taruna Saru Yaduna, Kumalabaki Boxing Stadium da Chatarakiba Nupagi, Mari Suba Sub Junior, Kungamatu Suba Junior, Kungataru Suba Senior Amadi, Nupigi Ahum Suba Sub Junior, Tare Suba Junior, Tarando Suba Senior State Level Boxing Championship Nasiloshin Craig. Rosin Bagi Thomda Works Minister K.S. Ratan Kumar, MOA gi President Bijoy Koijam, Thawbal District Session Judge S. Imocha, Director Prosecution N.G. Tes Kumar, Han Health Service Manipur gi Director Oiramba, Dr. Y.I. Mamadi S.H. Surchandra Sarmana Thoroma Pusing Oiki. Nasi Panto Kiba KG Nipuga Nepal gi Senior Girls Final da Mary Com Regional Boxing Foundation gi Nangnehal Komna Imphal West ki K. Pravispo Maithiba Pidna winner oikre. Championship asida Imphal West na gold kunga mapan, silver tarahumdoi, bronze manga puna point jamgani pumatut fangduna overall team champion oiki. Imphal East na gold taranipal, silver taramari, bronze taramathoi, point marpudra taret fangduna overall team runners up takre. KGA 48K Sub Junior Boys Imphal West ki H. Palan Kumar na KGA 57K Sub Junior Girls da Imphal East ki KS Samin Banu 64 kg की जूनियर बॉयज दा इम्फाल वेस्ट की एल जॉनसन 48 kg की जूनियर गर्ल्स दा थौबाल की के बिना अमदे 49 kg की सीनियर बॉयज दा डब्ल्यू किशन अमदे 48 kg की सीनियर गर्ल्स दा मेरी कॉम रीजनल बॉक्सिंग फाउंडेशन की नंगनेहल कोमना चाहिए सिगी बेस्ट बॉक्सर ताखरे मकोंग मथंग तारबा सानरोय अमदे टीम सिंह दा सर्टिफिकेट मेडल अमदे ट्रॉफी पीतना पुंग थवरखे थवमसिग मरी लाइनाना वर्क्स मिनिस्टर रतन फोंदोखिबदा हौजिक बॉक्सिंग की इंफ्रास्ट्रक्चर असी सेमगटप मतम ओइरे मसिदा मरी लेनबा स्पोर्ट्स मिनिस्टर अमदि चीफ मिनिस्टर ना अकन मिडियन चंगनिंग हाइखे MOA की प्रेसिडेंट बिजय कोइजम ना मणिपुर असी स्पोर्ट्स की पावर हाउस नि हाइबसी पावर द ngaire हाउस ति लेत्रे अखोइना स्पोर्ट्स पु योखत के हाइरबदि ग्रास रूट थिंगनरि बावाबसिंग मरी लेनबा सिंगना यंगसिनबिबा मथौ ताइ हाइखे
Mamang thagi tang kuntra dagi Maharashtra gi Nasikta chatharkiba manga suba National Indoor Hockey Championship ta Manipur gi nupa gi team na champion oiraklei nupi gi team na ahum suba position tare nupa gi aroiba match ki sanakibada Manipur na Hyderabad pu goal 9 amata maithiba piduna champion oikibani Sports are all haiba team da ahing nungthil khaktana pau chegi lamda mathau tauriba paumi singi team Media FC amadi amphagi makhada leiba referee singi team Referee FC ga football exhibition match Imphal gi mapal kangjibungda ngasi sanakrei thamasida thamaiban kendri MLA Joy Kishan amadi amphagi official kyasu saruyaki ngasi sanakiba exhibition match da referee singi team Referee FC na paumi singi team Media FC bu maithiba pikrei Yes, school ki Sri Gopal Dev Mandap to Chathari Batara Suba Players Trophy ki ngasi sanaki badaya school B Kangkhutna Nika awang posang bang Kangkhutpo Panjil Kun Taramanga tamai pikrai All Manipur JB Association Sinduna Thasi Mapalamadi Tarada Lining Thau Hanba Community Hall Kurai Lamlong Chingang Bam Lekai da Taramari Suba Arambam Somarendro Ningsing Kumon Thoram Amade Ani Suba State Level Junior JB Invitation Tournament Pantholagani Saruganingba Club Organization Amade Individual Singna Thasi ki Tangmanga Phawgi Manungda Form Pisluk Naba Khanglagli Akupamarol Association Segi Khanglabeyagani Hari Thasi ki Nepal dagi tara phawba Maharashtra gi Ahmednagar gi Atma Malik Educational and Sports Complex ta pangthokadoriba ahum suba thang ta Federation Kapta Saruk Yanaba Manipur team gi sanaroi amadi official chamaga tara tarok ngasi Imphal thadokrai Minuthong Water Reservoir Complex Kanglada All Manipur Canoeing and Kayaking Association gi Nauna Saba Boat House ama Hana Minister Ramba L Radhakishore na hangdokrai Thomasida All Manipur Canoeing and Kayaking gi President amadi Indian Kayaking and Canoeing Association gi Vice President Jotin Waikhom amadi Association sigi members singsu sarwyaki Thomasiga mari lainana chahi taramari makhagi Canoeing and Kayaking gi summer coaching regular coaching hangdokrai coaching asida KSS Romeo P. David na takpi tambigani. Hauzik loisilakpada ngasi nomugi oiba ay ngasagi pau. ICR lampel patagi pangba pau gi matungi na ngasigi khwaidagi sabagi jang degree Celsius kun 3.8 manga khwaidagi ingba degree Celsius kun nungsite awesing maningu jang ayukta chada marphu manga nungthilda na chada yang khige nungjugi jang 3.1 mm ni. Hauzik pau amhona haingangi budo margin gi khubam amasung Pony Century Park ki lambi matai daleba pothokliba sing ain gi oiba thabak lokhatuna jerak piragani haina MLA Birena phongokrai Nong chubaga sagol ban ke shamto amadi nauria pakhangla pa kendra dai singi chawgi awaba mayok na haliba sei matam amada leiramba YSL Maril ki pak chawbagi phibam madu leitabadagi ni haina YSL Maril semga chagaluki secretary Naurem Devana phongokrai amadi Imphal West na point chamani fumathu phangduna state level boxing championship ki overall team champion oikrai ISTV Manipuri matang salujare ni kabiri basing bomkan